ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯄꯨꯅꯤ ꯃꯃꯥꯒꯤ ꯔꯣꯝꯒꯤ ꯁꯥꯏꯠꯀꯤꯀꯣ ꯑꯗꯣ ꯄꯨꯄꯨꯁꯦ 2021ꯗ ꯂꯩꯇ꯭ꯔ ꯃꯇꯨꯡꯗ ꯕꯣꯕꯣꯛꯁꯤꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯣ ꯃꯃꯥꯏ ꯃꯆꯤꯟꯅꯥꯎꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏꯕ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯗꯣꯟꯆꯥ ꯍꯣꯏꯗ ꯂꯩꯔꯨꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩ ꯀꯨꯏꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯌꯨꯝꯗ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯅꯨꯡꯁꯤꯕꯗꯨꯒ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯅꯤꯉꯣꯜꯃꯛꯇ ꯄꯣꯛꯄꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛ ꯆꯠꯂꯦ. ꯀꯩꯅꯣ ꯐꯠꯇ꯭ꯔꯣ ꯅꯤꯉꯣꯜꯗꯨꯁꯨ ꯀꯩꯅꯣꯅꯤ ꯀꯩꯅꯣ. ꯍꯣꯏꯅꯦ. ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯅꯊꯟꯇꯗꯤ ꯂꯩ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯗꯤ ꯑꯍꯜ ꯂꯣꯏꯁꯜꯂꯝꯃꯤ ꯏꯊꯟ ꯂꯩꯕ ꯃꯑꯣꯡ ꯆꯥꯗꯕꯅꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ. ꯍꯧꯔꯦ ꯌꯨꯝꯒꯤ ꯆꯥꯛꯁꯦ. ꯌꯥꯁꯤꯎꯅꯦ. Hi guys, welcome back to my channel. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯣꯏꯗ ꯂꯥꯛꯏ ꯃꯇꯦꯛ ꯑꯃ ꯇꯨꯛꯇꯨꯛꯀꯤꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯜꯁꯦ ꯏꯕꯥꯅꯤ ꯈꯣꯡꯅ ꯆꯪꯉꯤꯅꯤ. ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯃꯥ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ. ꯃꯈꯣꯏꯗ ꯂꯩꯌꯦꯕꯀꯣ. ꯃꯣꯏ ꯀꯅꯥꯝ ꯀꯩꯅꯣ ꯂꯩꯇꯕ ꯌꯨꯝ ꯊꯣꯡ ꯊꯤꯡꯉ ꯊꯝꯃꯦꯕ. ꯑꯗꯨꯒꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯈꯣꯡꯅ ꯆꯪꯉꯤ. ꯁꯤ ꯃꯇꯦꯛꯁꯦ ꯒꯥꯔꯤꯅ ꯆꯪꯕ ꯌꯥꯗꯦꯕ. ꯃꯇꯦꯛ ꯑꯃ ꯇꯨꯛꯇꯨꯛꯀꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯇꯦꯛ ꯑꯃ ꯏꯕꯥꯅꯤ ꯈꯣꯡ ꯆꯪꯉꯤ. ꯍꯣꯏ ꯁꯨꯅ ꯆꯠꯀꯦ. ꯋꯥꯕ꯭ꯔꯥ? ꯋꯥꯗꯦꯗ. ꯀꯨꯏꯅ ꯆꯠꯇ꯭ꯔ ꯈꯣꯡꯁꯦ ꯉꯁꯤꯒ ꯍꯌꯦꯡꯒꯗꯤ ꯉꯁꯤ ꯁ꯭ꯇ꯭ꯔꯥꯏꯛ. ꯉꯁꯤ ꯒꯥꯔꯤ ꯁ꯭ꯇ꯭ꯔꯥꯏꯛ. ꯍꯌꯦꯡꯁꯦ ꯁꯟꯗꯦ. ꯑꯣꯐꯤꯁ ꯕꯟ ꯑꯣꯏꯔꯕꯅꯤꯅ ꯕꯣꯕꯣꯛ ꯑꯩꯈꯣꯏꯅꯤ ꯕꯣꯕꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯦ. ꯕꯣꯕꯣꯛ ꯒꯨꯍꯥꯇꯤꯗ ꯑꯗꯨꯝ ꯈꯔꯅꯤ ꯂꯩꯔꯨꯔꯦ. ꯃꯥꯗꯤ ꯅꯤꯉꯣꯜ ꯉꯥꯛꯇ ꯄꯣꯛꯏꯕ. ꯑꯗꯨꯅ ꯑꯅꯤꯃꯛ ꯒꯨꯍꯥꯇꯤ ꯂꯩꯔꯦ ꯑꯃꯅ ꯖꯥꯔꯤꯕꯣꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯕꯥꯗ. ꯑꯗꯨꯅ ꯃꯥ ꯒꯨꯍꯥꯇꯤꯗ ꯈꯔꯅꯤ ꯂꯩꯔꯨꯔꯒ ꯊꯥ ꯑꯃꯔ ꯊꯥ ꯀꯌꯥꯅꯣ? ꯊꯥ 4-5 ꯄꯨꯖꯥꯗꯩ ꯆꯠꯂꯤꯅꯤ. ꯆꯠꯂꯒ ꯅꯍꯥꯟ ꯑꯩꯅ ꯂꯧꯔꯨꯕꯗꯣ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯈꯔꯅꯤ ꯂꯩꯔꯦ ꯃꯊꯟꯇ ꯂꯩꯕꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯍꯟꯁꯨ ꯑꯣꯏꯁꯜꯂꯦꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯩꯔꯦ. ꯑꯗꯨꯒꯤ ꯑꯩ ꯑꯃꯨꯛ ꯁꯨꯇꯤ ꯂꯩꯕꯁꯤꯒ ꯆꯠꯊꯣꯛꯎꯁꯦꯅ ꯑꯃꯨꯛ ꯂꯥꯛꯏꯅꯦ. ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯅꯤ. ꯃꯌꯨꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯄꯨꯔꯛꯏꯅꯤ ꯃꯌꯥꯝ. ꯌꯨꯝ ꯌꯧꯗꯣꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯔꯥꯎꯕ꯭ꯔꯥ? ꯍꯔꯥꯎꯔꯦ. ꯁꯔꯥꯗ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯀꯗꯥꯏꯗ? ꯑꯩꯈꯣꯏꯗ ꯂꯩꯗ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯅꯨꯡꯉꯥꯏꯅꯦ. ꯑꯗꯨꯁꯨ ꯑꯐꯥ ꯑꯐꯨꯟꯅꯦ. ꯌꯨꯝꯅꯤꯅ ꯆꯠꯅꯤꯡꯉꯦꯕ. ꯍꯣꯏ. ꯁꯤꯅ ꯅꯛꯄꯅꯤꯅ ꯐꯩꯅ ꯉꯥꯛꯇꯪ ꯆꯠꯊꯣꯛꯎꯔꯒ ꯐꯠ ꯂꯥꯎꯅ ꯍꯌꯦꯡ ꯑꯃꯨꯛ ꯍꯜꯂꯛꯄ. ꯅꯃꯥꯟꯁꯨ ꯆꯠꯂꯨꯒꯦꯔꯥ ꯍꯥꯏꯗꯣꯗꯤ ꯏꯈꯪ ꯈꯪꯗꯉꯩ ꯆꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤ. ꯑꯩ ꯍꯤꯞ ꯂꯩꯔꯝꯕꯗꯤ ꯐꯠ ꯂꯥꯎꯅ ꯇꯧꯔꯒ ꯍꯥꯡꯗꯣꯛ. ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯤꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯕꯣꯕꯣꯏꯗ ꯂꯥꯛꯇꯕ. ꯖꯦꯅꯝꯁꯨ ꯄꯥꯜꯂꯝ. ꯆꯥꯕꯤꯗꯤ? ꯃꯌꯥꯝ ꯆꯥꯕꯤ ꯂꯧꯔꯨꯒꯦ. ꯆꯥꯕꯤꯁꯦ ꯌꯥꯝꯅ ꯊꯝꯕ ꯃꯤ ꯃꯌꯨꯝꯗ. ꯆꯥꯕꯤ. ꯃꯃꯥꯅꯦ ꯃꯥ ꯀꯣꯟꯅ ꯂꯥꯛꯀꯅꯤ ꯃꯔꯥ ꯂꯣꯏꯔꯒ. ꯉꯁꯤ ꯂꯥꯛꯏꯕ ꯑꯗꯨꯝ ꯍꯌꯦꯡ ꯍꯟꯈꯤꯗꯣꯏꯅꯤ. ꯂꯦꯕꯨ ꯌꯥꯝ ꯄꯥꯜꯂꯤꯅꯦ. ꯂꯦꯕꯨ ꯌꯥꯝ ꯄꯥꯜꯂꯤ. ꯂꯦꯕꯨ ꯌꯥꯝ ꯄꯥꯜꯂꯤꯍꯦ. ꯉꯁꯤ ꯆꯠꯂꯣꯏ. ꯂꯩꯔꯣ. ꯍꯥ? ꯍꯌꯦꯡ ꯍꯟꯒꯅꯤ. ꯉꯁꯥꯏ ꯃꯣꯅꯥ ꯐꯣꯟ ꯇꯧꯔꯛꯑꯦꯕ. ꯌꯨꯝꯗ ꯂꯩꯕ꯭ꯔꯥꯌꯦ ꯑꯩꯁꯨ ꯆꯧꯋꯗ ꯂꯩ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦꯕ. ꯑꯃ ꯍꯌꯦꯡꯅꯦ ꯍꯋꯥꯏ ꯄꯨ ꯂꯥꯛꯀꯅꯤ. ꯃꯣꯅꯥ. ꯂꯥꯛꯑꯣ. ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯈꯪꯗ꯭ꯔꯣ? ꯈꯪꯉꯦ ꯆꯪꯕꯤꯔꯛꯀꯅꯨ. ꯉꯥꯡꯒꯗꯅ ꯃꯥꯅ. ꯑꯩꯈꯣꯏ ꯕꯣꯛ ꯌꯨꯝ ꯂꯥꯛꯄ ꯍꯔꯥꯎꯔꯕꯅꯤ ꯃꯥ. ꯍꯔꯥꯎꯅ. ꯌꯨꯝꯕꯨꯗꯤ ꯍꯔꯥꯎꯒꯗꯤ. ꯀꯨꯏꯅ ꯆꯠꯅꯤꯡꯗꯦ ꯆꯠꯁꯤꯔꯥ. ꯆꯧꯁꯤꯔ ꯏꯕꯥꯅꯤ ꯆꯠꯀꯅꯤꯅ ꯈꯪꯗꯦ ꯇꯨꯝ ꯍꯧꯒꯠꯄꯒꯅꯦ ꯐꯝꯃꯝꯕꯗꯩ ꯑꯁ ꯆꯠꯂꯁꯦꯅ. ꯌꯨꯝꯕꯨꯗꯤ ꯍꯔꯥꯎꯒꯗꯤ. ꯑꯣ ꯁꯤꯗ ꯐꯃꯨꯡ ꯊꯥꯖꯤꯜꯂꯕꯣ? ꯃꯥꯅ ꯊꯥꯖꯟꯕꯤꯔꯝꯃꯤ. ꯑꯣ ꯁꯤ ꯐꯃꯨꯡ ꯊꯥꯔꯗꯤ ꯀꯣꯝꯃꯤꯅꯦ. ꯀꯗꯥꯏꯅꯣ? ꯑꯣ ꯁꯤꯗ ꯐꯃꯨꯡ ꯊꯥꯔꯦ. ꯃꯣꯝꯄꯥꯛꯐꯤꯗꯛꯀꯗꯤ ꯊꯥꯗ꯭ꯔꯣ? ꯊꯥꯏ. ꯃꯣꯝꯄꯥꯛꯐꯤꯗꯛ ꯊꯥꯖꯜꯂꯦꯕ. ꯁꯤꯗꯗꯤ ꯍꯤꯞ ꯌꯥꯔꯦꯅꯦ ꯇꯤꯚꯤ ꯌꯦꯡꯅꯀꯣ. ꯀꯨꯏꯔꯦꯍꯦ ꯑꯩꯁꯨ ꯂꯥꯛꯇꯕ. ꯊꯣꯡꯅꯥꯎꯁꯤꯡꯁꯦ ꯂꯣꯏ ꯍꯥꯡꯗꯣꯛꯅꯕ. ꯁꯣꯝꯁꯤꯗꯤ ꯃꯔꯣꯟ ꯊꯣꯡ ꯃꯌꯥꯝꯁꯤꯅ. ꯁꯤ ꯀꯩꯅꯣ ꯃꯄꯥꯟꯂꯣꯝꯗꯩ ꯊꯤꯡꯕ꯭ꯔꯣ? ꯁꯤ ꯀꯩꯒꯤꯅꯣ ꯃꯄꯥꯟꯂꯣꯝꯗꯩ ꯊꯤꯡꯕ꯭ꯔꯣ ꯀꯩꯅꯣ ꯁꯤꯕꯣ? ꯑꯣ. ꯑꯩꯈꯣꯏ ꯋꯥꯏ ꯁꯤꯠꯇꯣꯔꯛꯀꯦ ꯄꯔꯞ ꯇꯧꯅ. ꯂꯣꯏꯅ ꯃꯩ ꯂꯣꯏ ꯃꯝꯕꯤꯅꯤ. ꯁꯤ ꯃꯩ ꯁꯤꯁꯨ ꯃꯩ ꯊꯥꯟꯖꯥꯔꯦ. ꯂꯣꯏ ꯊꯤꯡꯖꯤꯜꯂꯒ ꯃꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯣꯏ ꯊꯤꯡꯖꯤꯟ ꯊꯝꯃꯦ.
like asiga kwa se kano kano noina thanga ke da yo se kwa se ma ni he pu chan ma ni na ma ta hau na toi mai chong khat na hau na toi mai loi ta la me kun chen ugi kano ni photo ni kaya ni mukti pha 2021 da ꯒꯤꯗꯕ ꯍꯥ ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜꯗꯩ ꯄꯤꯔꯛꯄ ꯑꯗꯨꯁꯨ ꯁ꯭ꯀꯨꯜꯒꯤ ꯍꯥꯟꯅ ꯐꯪꯈꯤꯕ ꯑꯩ ꯄꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯖꯧꯔꯦ ꯊꯣꯡ ꯀꯩꯀꯥ ꯂꯣꯏ ꯍꯥꯡꯗꯣꯛꯑꯦ ꯑꯗꯣ ꯀꯨꯏꯅ ꯂꯩꯇꯕ ꯍꯥꯏꯁꯦ ꯍꯞꯇꯥꯃꯨꯛꯇꯅꯤꯗ ꯑꯃꯨꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯋꯦꯕ ꯁꯤꯒ ꯑꯃꯨꯛ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯂꯩꯔꯅꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯒ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩ ꯄꯨꯔꯥ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯞꯇꯥ ꯑꯃ ꯁꯨꯔꯦꯕ ꯊꯕꯛ ꯆꯤꯟꯕ ꯑꯩꯈꯣꯏ ꯄꯨꯁꯨ ꯅꯥꯕꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯂꯩꯔꯅꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯏꯕꯥꯏꯅꯤ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦ ꯑꯃꯨꯛ ꯙꯨꯞ ꯀꯩꯀꯥ ꯈꯛꯇꯃꯒ ꯋꯥꯏ ꯅꯨꯡ ꯁꯤꯠꯇꯣꯛꯑꯝꯃꯒ ꯆꯠꯈꯤꯗꯣꯏꯅꯤ ꯁꯤ ꯌꯥꯝ ꯐꯖꯩꯅꯦ ꯅꯪ ꯐꯨꯔꯤꯠꯁꯦ ꯀꯅꯥ ꯂꯩꯕꯤꯅꯣ ꯌꯥꯝ ꯐꯖꯩꯅꯦ ꯆꯤꯆꯦꯗ ꯄꯤꯊꯣꯛꯑꯒꯦꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯛ ꯃꯌꯥꯝ ꯁꯥꯡꯉꯝꯃꯦꯅꯦ ꯅꯪ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯑꯝꯇ ꯍꯥꯏꯗꯣꯔꯣ ꯅꯪ ꯃꯃꯤꯡꯗꯣ ꯀꯩꯅꯣ Mercy. ꯃꯔꯁꯤ ꯋꯥꯎ ꯃꯁꯝꯒ ꯐꯖꯔꯝꯃꯦ ꯇꯤꯡꯉꯝꯃꯦ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯉꯁꯤ Yeah. ꯀꯩꯒꯤ ꯈꯪꯗꯣꯏꯅꯣ ꯅꯪ ꯆꯥ ꯊꯛꯑꯕꯣ ꯃꯄꯪ ꯀꯩ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯄꯒ ꯊꯣꯡꯅꯥꯎ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯑꯦ ꯑꯗꯨꯒ ꯈꯔꯅꯤ ꯊꯣꯡ ꯊꯤꯡꯖꯤꯟ ꯊꯝꯕꯒꯤ ꯎꯐꯨꯜ ꯀꯥꯔꯝꯃꯦꯀꯣ ꯑꯗꯣ ꯃꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯏꯕꯀꯣ ꯑꯗꯣ ꯍꯟꯗꯛ ꯍꯞꯇꯥꯃꯨꯛ ꯁꯨꯔꯦ ꯂꯥꯛꯇꯕ ꯑꯗꯨꯗꯨꯅ ꯎꯐꯨꯜ ꯀꯥꯔꯝꯃꯦ ꯃꯅꯨꯡꯁꯦ ꯑꯗꯨꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯦ ꯁꯦꯡꯗꯣꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯤ ꯃꯥ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯃꯥ ꯍꯔꯥꯎꯕꯅ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯅ ꯃꯥꯁꯦ ꯅꯣꯛꯇꯅ ꯂꯩꯔꯤꯕ ꯑꯗꯣ ꯁꯤꯇꯣꯛ ꯂꯣꯏꯔꯒ ꯑꯩꯁꯦ ꯆꯥ ꯂꯣꯟꯒꯦ ꯇꯧꯏꯅꯤ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯏꯕꯀꯣ ꯍꯪꯕ ꯂꯥꯛꯑꯕ ꯍꯥꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯔꯤꯑꯦꯛꯁꯟꯁꯦ ꯒꯦꯁꯦ ꯋꯥꯏ ꯁꯤꯜꯂꯤꯕ ꯋꯥꯏ ꯁꯤꯜꯂꯣꯏꯔꯦ ꯀꯣꯟ ꯐꯦꯡ ꯈꯔ ꯂꯩꯅꯤ ꯀꯩꯅꯣ ꯒꯦꯁꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯍꯥ ꯀꯣꯟꯅꯦ ꯈꯔꯅꯦ ꯅꯣꯏ ꯅꯍꯥꯟ ꯐꯦꯡꯉꯝꯗ ꯃꯥꯜꯂꯦ ꯀꯣꯟ ꯈꯔꯅꯦ ꯅꯍꯥꯟ ꯐꯦꯡꯉꯝꯗ꯭ꯔꯥ ꯈꯪꯗꯦꯕ ꯀꯩꯅꯣ ꯇꯧꯕꯩ ꯆꯥ ꯊꯛꯄꯩꯗ ꯐꯦꯡꯗꯣꯛꯏꯕ ꯆꯥꯒ ꯍꯥꯎꯈ꯭ꯔꯦ ꯖꯨꯕꯤ ꯆꯥ ꯌꯥꯁꯤꯉꯨꯅꯦ ꯑꯗꯗꯤꯅꯦ ꯃꯁꯛꯁꯦ ꯏꯇꯨꯛ ꯇꯨꯛ ꯊꯔꯗꯅ ꯁꯤꯒ ꯂꯥꯛꯄꯩ ꯅꯣꯛꯇꯅ ꯄꯥꯏꯂꯣꯠ ꯆꯠꯂꯁꯤ ꯍꯥꯏꯕꯒꯅꯦ ꯄꯥꯏꯂꯣꯠ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯏꯔꯨꯒ ꯁꯠ 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 ꯊꯛꯇꯣꯛꯇꯅ ꯅꯠꯇ꯭ꯔꯥ ꯀꯥꯗꯤ ꯃꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯅꯣꯛꯅ ꯈꯣꯠꯅꯅꯦ ꯍꯥꯏꯗꯤ ꯇꯧꯒꯗꯥꯏꯅꯦꯕ ꯑꯗꯅ ꯇꯜꯂꯤꯕ ꯃꯥꯅ ꯍꯪꯕꯁꯦ ꯁꯨꯝ ꯅꯠꯇꯕꯅꯤꯅ ꯑꯩ ꯂꯩꯁꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣ ꯑꯗꯨꯝ ꯅꯣꯟ ꯊꯣꯟꯅꯝꯗ ꯂꯩꯅꯤꯒ ꯍꯥꯏꯗꯣ ꯌꯨꯝ ꯌꯧꯕꯁꯦ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯅꯠꯇ꯭ꯔꯥ ꯁꯨꯅꯤꯡꯉꯦ ꯏꯅꯤꯡꯉꯦ ꯑꯗꯨꯅ ꯇꯧꯔꯨꯔꯦ ꯁꯣꯏꯒꯨꯝ ꯇꯧ ꯍꯥ ꯅꯪꯉꯣꯟꯗ ꯀꯅꯥ ꯁꯣꯏꯅꯤ ꯍꯥꯏꯒꯦ ꯑꯗ ꯍꯥ ꯀꯅꯥꯅ ꯁꯣꯏ ꯍꯥꯏꯒꯦ ꯍꯥꯏꯗꯦꯅꯦ ꯍꯥꯏꯗ꯭ꯔꯁꯨ ꯈꯨꯂꯣꯟꯗꯣ ꯏꯊꯨꯡ ꯊꯨꯡꯅꯗꯦꯕ ꯅꯕꯣꯛ ꯂꯩꯇ꯭ꯔꯗꯤ ꯐꯕ ꯅꯕꯣꯛꯀ ꯂꯩꯈꯜꯂꯦ ꯑꯩꯈꯣꯏ ꯕꯣꯛꯗ ꯀꯩꯁꯨꯝ ꯇꯧꯗꯕꯗꯨꯕꯣ ꯇꯧꯗꯦꯅꯦ ꯇꯣꯏꯁꯨꯅꯦ ꯑꯩ ꯄꯥꯏꯔꯣꯁꯨ ꯑꯗꯨꯒ ꯇꯧꯕ ꯃꯤ ꯍꯥꯏꯔꯛꯄꯗ ꯇꯜꯂꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯁꯨ ꯌꯧꯁꯟꯒꯦ ꯃꯅꯤ ꯅꯨꯡꯉꯥꯏꯄꯅ ꯍꯥꯏꯁꯨ ꯍꯩꯅ ꯄꯣꯟꯗꯦꯗ ꯃꯥꯅꯤ ꯌꯨꯝ ꯍꯥꯏꯗꯨꯒ ꯃꯤ ꯃꯌꯨꯝ ꯍꯥꯏꯗꯨꯒ ꯃꯥꯟꯅ ꯄꯣꯟꯗꯦ ꯌꯨꯝꯁꯦ ꯍꯥꯟꯅꯗꯤ ꯆꯜꯂꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯃꯤ ꯃꯃꯥꯡꯉꯩꯗ ꯄꯤꯛꯅ ꯁꯥꯔ ꯂꯩꯔꯦ ꯈꯣꯡꯕꯥꯡꯗ ꯇꯣꯟꯅ ꯍꯤꯡꯉꯛꯑꯦꯕ ꯁꯣꯜ ꯍꯣꯡꯗꯣꯔꯛꯄꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤꯞꯅ ꯃꯅꯨꯡ ꯌꯧ ꯈꯔꯇꯅꯦꯕ ꯇꯤꯚꯤ ꯔꯨꯝꯁꯦ ꯑꯩꯈꯣꯏ ꯖꯒꯥ ꯐꯪꯉꯦꯕ ꯍꯥꯟꯅꯗꯤ ꯄꯤꯛꯑꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯎꯔꯦ ꯍꯥꯟꯅꯗꯤ ꯄꯤꯛ ꯊꯜꯂꯝꯃꯤꯅꯦ ꯅꯠꯇ꯭ꯔꯥ ꯆꯤꯛ ꯈꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯣ ꯆꯤꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯅꯤꯉꯣꯜ ꯃꯛꯇ ꯄꯣꯛꯄꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛ ꯆꯠꯂꯦ ꯀꯩꯅꯣ ꯐꯠꯇ꯭ꯔꯣ ꯅꯤꯉꯣꯜꯗꯨꯁꯨ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯅꯊꯟꯇꯗꯤ ꯂꯩ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯗꯤ ꯅꯊꯟ ꯂꯩ ꯌꯥꯕ꯭ꯔꯣ ꯑꯍꯜ ꯂꯣꯏꯁꯜꯂꯃꯤ ꯏꯊꯟ ꯂꯩꯕ ꯃꯑꯣꯡ ꯆꯥꯗꯕꯅꯤ ꯀꯣꯏꯆꯦꯜ ꯆꯦꯜꯂꯦ ꯅꯪ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯣ ꯑꯩꯁꯨ ꯃꯥ ꯂꯩꯅꯤꯡꯗꯦ ꯍꯥꯏꯗꯤ ꯑꯥꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯚꯔꯥ ꯀꯩꯀꯥ ꯑꯣꯏꯕꯅꯤꯅ ꯇꯧꯕꯗꯤ ꯏꯆꯥꯒꯤ ꯌꯨꯝ ꯎꯔꯛꯑꯦ ꯑꯁꯦꯡꯕ ꯍꯣꯡꯖ ꯍꯧꯔꯦ
ตอนเช้ายังไม่จุ่มชากเลยแบบเดี๋ยวจังงูตัวนี้แล้วมากุหาที่เลยเป็นนุ่งไอเตี้ยทำมาดิมังอะไรก็มุงละเองเนี่ยแบบแต่เขาจะชิกมุงละเอาคนจุ่มตะมุงเตยมาดิจุ่มชิกเลยนี่มาทันตัวสุเอาคนเนี่ยปีเดียเลยแบบอันนู้นเสร็จแล้วก็มาทันแต่แรกนะเขาจะทวงมาทางมาจ้าไปดูอะไรที่นุ่งไอมีได้ก็ฉันตกปฏิมานะให้นาดรีบะ อันนี้ยุ่งกระชังน้ำชาขยาย ดูนี่นะฮันคุยชัวฮันเราเฉลยจะไม่นึกตัวดูนี่จะมาไหนนะฮันไหนดูดิปุ่นน้ำมันนี่นั่งตั้งนาเตปุ่นน้ำมันนี่ดูวิบากโพสต์ตุ้มพันชาขยายอามาขยายตัวอีเมย์แต่นั่งอยู่ทับกชุระกันก็รอ อุ้ยมาปั่นเช้าเด็กถ้าทานจะมีเด็ก ดูนี่นะ มวยให้เจ็ดนะคอยด้านนี้นะเย็นน้ำทาเลยไล่จ่าไปจ่าเลยทางนั้นเมื่อกี้เย็นยำไรข้าวเด้อข้าวเด้อ ถ้ากันเราจะว่าที่ด่า เงินต้องบริชิงอันนี้พี่ไว้ ชีจามเลยบาลิชเงินพี่ให้บ่าคนเด็กกระทัดคิดรูปปลา ราคาเชียร์ จุ่มมาทักตาดาดิ กลางบุญน้ำมันหายเลย ทราบดาบทั้งนี้เนี่ยบัวเฮ้ยพวกเราไม่ได้ตราดาบเธอที่ห้องนี้เนี่ย กลางบุญน้ำมันหายเลยอยู่วิจูแต่วันนี้เลยช่วยนะ เด็ดดาบเธอที่ห้องด้วยบ่าแต่ดีกินปันเด็ดอะข้าเป็นข้าราชการมรปันบีข้าราว่าไทยปันบีข้ารามีอะไรเจอแบบนี้นะร้อยน้ำมูเลยมันยังมาหากันสิอะไรมาไม่มันหนักกว่าเด็กที่ฮาราเอาไรไม่ยัง ได้เป็นชั้นหลักก็ได้ทีนี้ไว้ว่าแต่ เตียนชั้นก็เลยเตียนชั้นฟรีอยู่ก็ดีกี่เตียนชั้นโน่นนั่งนะเขาเจ๊ก็ดีกี่เตียนชั้นโน่ พยายามที่นั่นมาท่านท่านใจนะ ก็ดีเตียนชั้นเลยจะตั้งเนี่ยสุดยอดเนี่ยนี่เลยแล้วก็กินมั้งสิใช่ฮะปุกี้ชูกังเมย์ฮะดิปุกี้เช่พยายามหาหน้าสิกับปุกี้ไว้เลยมินิปุกี้งาก็เลยมินิฮะนะ ราโด เลยพุ่งจันกันเลยปุกี้อะไรตระมินะพอดีก็มาอย่างพอดีนะเขาเริ่มมีให้ ทำเป็นโอ้ย แต่ละอันเบอร์มามูโดมาวินาทารีนี่โอ้ยหิวน้องเช่บอกว่านี่งั้นเลยสินะอาลูไอ้มาเลยอ๋อสิกอาลูส่วนนั้นก็เลี้ยวไอ้นี่อาลูงั้นแต่นี่สินะก็เลี้ยวไอ้สิที่ก็อินโนชิบเลยบ้ากรีนเฮาส์สารีมาเลยบ้าโอ้สันทีกี่หาร์เชื่อมีบ้าเฮ้ยก็ช่วยขัดใจละฉันที่กี่หาเชื่อมีแบบฉันที่กี่หาเชื่อมีมาเลยแบบ อาตัวบะมีนะ เขาที่น้องน่ะชีแม่มเจ้ฮันที่เชื่อคุยบัวร้อยชีแม่มยังน่ะพิธารามินเราที่งามเลยมีน้อยน่ะเต่าเลยชีบ้ามาเส้นหนึ่งทิ้งพุ่นส่งไปเส้นสาราไปเถอะแบบหลานทุกครั้งก็เขาอยู่ที่แบบเชื่อพอดีก็หุ่นละมีมั้ยเจ้ เรื่องให้ดูยาเลย ฮะ เขาเลยให้ดูยา ให้ดูชมตัวชิคก็มาลาทาริมาเลย จะมาไทยเด็กนั้นน่ะทาราได้ช่วยให้ได้ไอ้น่ะปูรู้กันนี่นะ โอ้ชิคก็ติดตัวเราก็กันตัวเราหุ่นนะไปนี่นะยามให้นะชิคมีเนี่ย ชิกาให้แล้วก็มอรตาเห็นนะชิกา นุชิจะลีแล้วปะ โอ้ยเนี่ย โอ้ เพียนกี่ไม่ดูเด็กแต่ อ๋อผมหมายถึงแล้วก็ต้องหุ่นตัวไปกันโอ้ไม่น่าจะดีเจรุมปะเลยอะเดี๋ยวยุ่มเลยเจรุมทุ่งอันนี้นี่ลับบูหิงกอนเจ้านี่ฮอร์เรนตูเรนมุดจิงขลักเกตูเรนกี่หินจักนับปีมุดจิงขลักเกนี่เด็กเขาบอกกินนะเตต้ามีกิน ทุกปีมอรเลยคนให้เด็ก ไฮเดอร์รู้จักเลย สวยจะดูจับ นั่งมาเนี่ยจุ่มหลักไปสิกันนั่งกุยนิ่งบ้านนั่นตระ ฮันนี่เลยที่ไหนกัน แล้วนั่งอุ่นรู้เลยไอ้จักทุ่งกันนั่งอุ่นรู้เลย จะเลิกทงไปเจ้าแหละ ไอ้ชุบปุ่นนิ่งนี่มา นั่งเขียนนั่งเขียนตัว ไอ้กระโดดตัวเจ้าสั่งไอ้เจียงคันก็ต้องงั้นมุสาวไอ้ที่พายใส่กี่มีสิ่งสิกะไอ้เจียงคันนี่มาเชื่อมันมันฮันปุ๊บปุ๊บเลยไงตัวนี้ละ โอ้ยเนี่ยฮับเตลำบะคนอะไรอีกอ่ะ นี่เจรุมไอ้เจ้าเลยด้วย นี่มาละที่ ฮะตาเล็กนั่นตัวคุยหรอฮะไอ้คุยหรอไอ้เจรุมกันมั้งแก นี่มาใช่ปะ ตาเล็กอ่ะไอ้จับไอ้กันเดี๋ยวพี่กับโมนี่นั่นจะทู่หรอจ้ะคุยหรอจ้ะน่าว่าเด้คุยหรอจ้ะลูกคุยหรอมาจุ่มคุยหรอนั่งไอ้เลยดังแกไอ้เจ้าเลยหรอ ก็รู้ชิดเอาไว้ละ ฮะเจ้าเลยโมเลยบ่จะรู้นะคุยหรอนั่นบิวหนูจะรู้เนี่ยไอ้เจ้าเดี๋ยวมึงจะตีเนี่ยจะรู้
चलो आई चाक थोंग ना दो दी आई चाक थोंगे कोई थोरो ngатang pa ai chu puningi lo mayam video se sai se ga loi sal lage mathangi video da mo ai hinjang na pi ka ka turen gi do ai ulage bako loi sal lage video se adari video se yam sang ra ne ba duni mayam bye bye